Samarjit pu Sougattuna lau Khongkhiba Meeoi mapangi Manungda Meeoi taret bel Pikhre ani na jail da Thajinkhre mamang thagi kun mapangi nungtil pung ani makairom taba duwaida NIA na Samarjit pu Imphal International Airport ta purakhiba da Samarjit pu Sougattuna lau Khongkhiba Meeoi mapangi Manungda Meeoi taret pu CJM Imphal West na bel Pikhre ba matung Meeoi ani na ngase jail da Thajinkhre Singjamai Police Station na laukalagpa FIR ga mari laina na tera laukrakpam laikai dage Narengbam Biswarjit sahi yangkhay mga Narengbam Nonglen sahi kun mga Samarjit kinaloy na be Narengbam Ongbe Tilotama sahi kuntraga mapan Narengbam Ongbe Ranjana Devi sahi yangkhay ganitoy Naurem Thong Kuman Them laikai dage Nauroybam David sahi kuntraga nitoy Narengbam Ningol Nauroybam Ongbe Medhapati sahi yangkhay humdoy Tera amudon awang laikay dage mutum ningol Songtham Ongbe Chitramala Elais Naucha sahi nifuga humdoy Songtham Uttara Devi sahi kuntraga mapan Lamboy Khongnangkhong Veterinary Lairak dage Mayang Lambam Tolenjaw sahi yangkhay mga hairiba Meeoi mapan bu Police custody da ngasi phawba thamlakking Accusing asige Police custody matam loiraba matung ngasi CJM Imphal West da Judicial Custody Remand Prayer gidamak puthorakhe Accused ki counsel sing na accusing ase bail pibi na ba tongan ba submission sing langkhalakhe loina na prosecution ki maike dage APP M Jamuna na bail submission sing adu reject tong na ba submission sing court ta langkhatkhe nakal ani ki submission sing CJM Imphal West na taraba matungda accusing David Nonglen Tilotama Ranjana Medhavati Chitramala Elais Nausa Uttara hairiba accused taret mag lupa lising yangkhay ga manaba security bonda bail pikhiba dage accused person sing asina lupa lising taragi senpham sing security bond oina thiduna ngasi bail da thadokre aduga accused Biswajit amadi Tolenjaw ani de CJM Imphal West na Judicial Custody Remand pibadagi ngasi jail da Thajinkhre April 9 da COVID ki phibam khananaba Prime Minister na CM Singa mifam pangthokadore laibak asida COVID-19 ki second wave ase ka hena hengkalakpaga mari lainana tha asigi 9 da Prime Minister Narendra Modi na state sing amasung Union Territory singi Chief Minister singa mifam pangthokadore hayeng numidang wairam pung 3:30 tabada Union Health Minister Harshvardhan na State amadi Union Territory taraga mathoigi Health Minister singa high level mifam pangthok na ba kaukhre chatli ba chayol asida laibak asina malemgi oina COVID-19 ki khwaidagi hena sauba hotspot ama oirakpaga loina na nungtigi COVID-19 positive oibagi case ase lepta na hengalakle no makhakta ta COVID-19 positive case lak ama henduna Brazil amasung US ki mathakta India na haigalakre Khongkhiba pung kunmari asigi manungda laibak asigi oina COVID-19 ki positive case ase lak amaga lising ahum yaukhre haina Union Health Ministry na phongdokre laibak asida COVID-19 hengalakli ba asiga mari lainana Khongkhiba sayol singda Union Health Ministry na tongan ba high level mifam kaya amasu pangthokre haire marak asida Union Cabinet Health Secretary Rajiv Gauba na Khongkhiba sayol ani asigi manungda laibak asigi oina State Union Territory taraga mathoida COVID-19 case ka hena wangkhalakli ba siga mari lainana State amasung Union Territory singi Chief Secretary Police ki DGP amasung Health Secretary singda review tongna ba sukhanghan ba laikre laibak asigi oina Maharashtra Punjab Karnataka Kerala Chhattisgarh Chandigarh Gujarat Madhya Pradesh Tamil Nadu Delhi amasung Haryana da COVID-19 ki hojik oirakli ba phibam ase yamna khudong thiningai oiba phibam amada lairi haire maram aduna state singda COVID-19 ase laksinaba athuba amasung hena effective oiba mawongda thabak sing paikhatkadabani haire Jiribam Tupul Imphal Railway Line Manipur da North East ki khwaidagi sangba rail tunnel sahi asege manungda uba phanglaba yana laire North East Frontier Railway Construction Organization ki mijeng makada Jiribam Tupul Imphal gi railway line sembagi thabak khumang chauksin na sangselle Manipur da North East ki khwaidagi sangba rail gi tunnel sahi asige manungda mapung phana uba phanglaba yana laire kilometer samaga 13 sangba Jiribam Tupul Imphal Railway Line asida
tunnel nifuga manga laibagi manungda north east ki oinasu khwaidagi sangba tunnel ama oiriba tunnel number 12 hutpagi thabak hojik yamna kanna sathare tunnel asi Kangpokpi district amasung None district ki tainabada seliba Izai Turel mapaldagi hauraga Imphal West district ki manung chanba maklangda phawdorokadoribane tunnel asigi asangbana kilometer 10 ga meter 1marifu ne hiram siga mari lainana pausi asina phangba pauna hai north east ki su khwaidagi sangba tunnel ama oiriba Tupuldagi Imphal phawbugi marakta lairiba tunnel number 12 hutpagi thabak ase hojik tangkhai salaklei tunnel ase maikai ani maktagi hutpagi thabak sathare hojik phawbda saurakna kilometer 5 hena hutpa loide nongmada nakal amadagi meter 3 dagi 5 phawbugi changda hutpagi thabak sathare tunnel ase mapung phana hutpagi thabak sahi asigi manungda loisinabasu pandam thamle tunnel asina Jiribam Tupul Imphal railway line ge iroi loiba tunnel ne rail tunnel asiga meter 50 rom lapna parallel escape tunnel su hutpagi thabak leptana sathare covid-19 laichatna maram oiraga tunnel hutpagi thabak ase matam khara pantharurabasu hojikte khumang chawksinna sathare Jiribam Tupul Imphal railway line asige artwork leveling filling amade track thabagi thabak hojik yamna kanna sathare masigi su mathakta khongsang amasung Tupulda leigadaba railway station singge building singsu ayambana saba loisilaklei adumakpu khongsangdagi Tupul phawbugi marakta minor bridge khara sagadabadi watle karigumba tunnel number 12 ase hutpa loirabade Jiribam Tupul Imphal railway line sembage ayamba saruk loisilakle haina lowba yare haina su pawasina makha tare panba yabade Indian Railways ki makok thongba official kayana su kumja 2023 da north east state singge capital sing rail lambina samnahanaba thawrang tawri haina phongdokhiba laikhrabane June 15 fawbugi manungda ADC Mikhal pangthongnaba warep lawkhre asumna singi district singda lainga ki office sing thingbagi khongjangde handoktre kumja 2021 gi June 15 fawbugi manungda autonomous district council ADC gi Mikhal pangthoknaba laingak na warep lawkhre adumakpu ADC Mikhal pangthokbugi matam thengthanba amade notification thoktabagi mayokta all tribal student union Manipur asumna singi district singda ngasi dagi hawduna lainga ki office sing thingjinbagi khongjangdi handokpa leitre Manipur lainga ki additional chief secretary TAN Hills Letkhojin hawkipna thadorokpa cherol amana hai ngasi all tribal student union Manipur asum amasung demand committee for creation of ADC gi mihut singa loinana autonomous district council gi mikhal gi matangda mifam ama pangthokre mifam asida state lainga ki maikai dagi TAN Hills ki minister Bungjagin Balte PHE minister Losi Dikho Hill area committee gi chairman ke Laisio amasung Department of Tribal Affairs and Hills ki official kaya su saruk yakhe mifam adu loiraba tungda lainga ki mari lainaba department singa kupna khanaraba matungda ADC Mikhal asi kumja 2021 ge June 15 natraga masigi mamangda pangthoknanaba warep laure hainasu cherol aduna phongdorokle amaromda asumgi information and publicity secretary Khaimillen Dongel na thadorokpa cherol amana hai Manipur lainga ki tribal affairs and hills ki additional chief secretary na thadorokhiba cherol amada lainga na June 15 natraga masigi manungda ADC gi Mikhal pangthoknanaba warep laure hairibasi lainga ki maikai dagi lepa decision ne state lainga ki mihut sing amade asumga ngasi ayuk pung 12 makhai taba matamda TAN Hills department ge conference hall da unaduna wari sanaba matamda karigumba agreement amata yanakhiba laite mifam aduda state laingak amade asumgi marakta concrete oiba solution ama purakpa ngamdabadage asumna ADC gi Mikhal notification tho'u haiba demand tawduna sangsaliba khongjang ase makha tana sathagigani hainasu phongdorokle asumgi khongjang asigi saruk ama oina ngasi ayuktage singi district singda hangba lainga ki office sing thingjinki khongjang asibu sagatpa singna beng yauna lainga ki tongan tongan bo office singi get so lonsin bagi thabak sathakhi amaromda demand committee on creation of autonomous district councils Ferzol Kamjong None amasung Tengnaupalgi convener Simon Kamaina thadorokpa cherol amana hai lainga ki maikai dagi pirakhiba chebaugi matungina demand committee on creation of autonomous district councils Kamjong Ferzol None amasung Tengnaupalga
TA and Hills की Minister Bungjagin Baltega Lusingba Lainga की मिहुत सिंगा ngasi nungthil pung ani makhai tabadagi pung ahum makhai fauba yamna wahan thok leiba mifam ama pangthokre mifam aduda committee asina taliba demand sing asigi matangda marik sumba wafam thamkhibaga loinana hairiba demand asi phangdriba fauba karigumba wafam amatada compromise tawroi haina lainga ki mihut singda thamkhe pangthokadoriba ADC mikhal asida nauna semkhiba district marige yaurakdaba tarabade makhal makha kayagi khongjang sing sangsinggane loinana maduda thoglakpa aphafatagi thogdang amata demand committee on creation of autonomous district council na lawroi yamna maram saba demand asi phangdriba phauba demand committee asina chapsana thengnakhigane loinana nauna semba district mari asige jurisdiction da asumgi activity sing sathavada ayaba piroi hainasu cheroladuna makha tana phongdorokle